Is Manipur channel bu yengbiriba amadi tabiriba mayambu taramna okjari. Asigi anauba video asida malem gi tongan ba laibak singgi anauba paudam update sing puduna laksari. Video asida khangminnasi Mars kontra matoida Trumpna China da chatpagi matang amadi Russia gi President Putin na North Korea gi lanmi lisingtara Russia da thamjanbagi matang loinana France na sajaba Rafale fighter jet ki matang da atopa lebak singna phaipate haibagi pakum France ki President Emmanuel Macron na pikibagi matang amasung Russia na Ukraine da inong-nong drone attack chatharakpagi matang America ki President Donald Trump chahi asigi lakliba Mars kontra mathoidagi April 2 fauba China gi khongsatta laigani hairi khongsat asida China gi President Xi Jinping unaduna Trump na foreign policy gi matangda wari sanaduna laibak ani gi marakta lairiba chayatnaba kaya sing adusu kohanba ngamnabagi pandamda wari sanabaga loinana laibak ani gi marakta jatharakiba trade war su loisannaba honagani hairi matang sida thamjaningba moti malem gi shakti painaba tanariba laibak ani asina wari sanaba asida yanaba porakadra haibasi aruba amadi oiri Anisuba update oina Russia da North Korea ge lanmi lisingtara Vladimir Putin na sizinari haiba wafam Ukrainian President Vladimir Zelensky na phongdokre chahi mari fajilaklaba Russia amadi Ukraine ge lan asida North Korea na Russia da lanmi lising kaya mateng panglakpada natada lan ge khulai kaya su mateng panglakibasu laikhrabani Zelensky na phongdorokpagi matung inna North Korea ge lanmi sing hauji Russia da laiduna laibak asigi military nongthake lan drone amadi missile gi lan matau karamna chathagani haibagi matangda takpi tambibagi thabak yamna kanna chathari hairi Zelensky na North Korea ga ungkhatnariba America amadi South Korea dasu section wafam thamladuna Russia dagi lan technique kaya tamliba North Korea ge lan mising asina maram oiraga tungda America amadi South Korea gi oinasu achouba chaiteng kaya phanglakpa yai haina mahakna phongdoki maram aduna laibak animakna matam lairingaida Chekshil hongnaba Ukrainian President Volodymyr Zelensky na phongdokibani loinana makhataba update amada France ke President Emmanuel Macron na France na puthokchaba manga suba generation gi matik mayai lairaba Rafale fighter jet ki matangda faifate ngangleba mioi singi mathakta chapchaba paukum pikre report asigi matungina Rafale hairiba fighter jet asi malem gi oina afava makhal gi fighter jet singi manungda amani panba yabadi handak Emmanuel Macron na India da lakhiba khongjat aduda Prime Minister Narendra Modi ga unaduna Rafale fighter jet deal gi matangda yamna fajana wari sanaba ngomkhibasu laikhrabani ngasigi video asigi aroiba update oina chahi mari fajlaklaba Russia amadi Ukraine gi lan asigi manung channa Russia na hokhiba February kundagi hoduna drone chamaga kungani pan lom sizinaduna Ukraine da landarakre hairi source ki matung ina Russia na kapsalakhiba drone chamaga kunipan lom adugi manungda Ukraine na drone chamaga taret lom kapthaduna mangan tangan khre hairi Russia gi attack aduda Ukraine gi Kharkiv faina khangnaba mafam amada miyoi ahum sikre hairi miyoi kaya amana su open nangkhibaga loinana infrastructure kaya su amanganta thokre hairi paudam masigi makha tarakpada Russia na chatharakhiba drone attack adugi pakum piraduna Ukraine na Russia da landabada miyoi ani sikre ahumna su open nangkre haina phongdokpasu laikre asumna malem goiba paudam sing pujarakliba channel asibu interest laibiba punamakna video asibu like tawpiramu amadi channel asibu subscribe tawsanbiramu